Kari maramgidamagta image uriba sansing asibu makoigi mabukta hutatuna hol ama thamliba aikoigi malem asida asigumlaba mioi kanglup ama hairiba mioi kanglup sing asi makoigi punsi mahingsing matam chuppada isingda hingba asigumlaba nga makhal ama hairiba nga makhal ase isingda iroiba sungamba nungsitta paiba sungamba aduga kangphalda chatpa sungamba misak amana masana masabu nisha chaba tokchanabagidamagta yotki polang amada masagi makokpu solon chinduna thamkiba asina singba interesting warba facts sing puduna laksari channel asibu hujik phawba subscribe tawbidriba channel asida nongna khongda birakpai chilinau singna channel asibu subscribe amtang tawsinbiyo fact number 1 da lobirase masida uriba nga ase garnai fish hairiba nga aduni masigi atopa maming amana flying fish hairaga chukhangnai nga asigi ate atopa nga singdagi khwaidagi top amana nga asina mahakpu chagadabagi ate atopa achoba nga singna तानरकपा मतमदा खुदोंग थीबा थोकदौरे हैबा खंजबा मतमदा मसाना मसागी सांगलबा मसाइगु बसि फंदोक्तुना मदुना उच्चेकी मसागी मओंगदा इसिंगदगी मपानदा थोलक्तुना 56 किलोमीटर पर हावर गी स्पीड मीटर यांखै फोबा पाइबा ngami aduga masi nungsit sitpagi direction gi matong inna मीटर चाम हेना पाइबा ngami hairi aduga masigi nga asina kangphal dasu masaigup ani se फंदोक्तुना masigi matengna intuna lengduna satpa ngami hairi aduna masigi nga makhal asi isingdasu iroiba ngamba nungsittasu paiba ngamba aduga kangphaldasu chatpa ngamba ngani nga asi inchi 10 muk sangi aduga masi Pacific amasung Atlantic Ocean da phangi fact number 2 da karigumba som nisha khara chaba misak oibiraba aduga somna karigumba nisha chaba asi thadoke haina khalakpa mikupta madu toknabagidamagta kari tawba yobikibage masida uriba misak asigi maming Ibrahim Yuchel kawi mahak asi Turkey dagini misak asina masana masabu churup thakpa yadanaba churup thakpa tokchanaba masamaki makok asibu mahakna metal na saba polang amana yomsinduna lok toksinduna thammi aduga madugi soduna mahakna mahaki nupida sinaduna thammi nupa asina asumna tawribagi maram asimak nupa asimaki mapa ase smoking yamna tawbana maram oiraga lungs cancer amana lekidabani aduna nupa asina mahaksu churup thakpa toklage haiduna masigi yotki polang asibu saduna lok toksinduna thamjabani nupa si smoking kayamuki matik tawge haibada haukiba chahi kunda mahakna nongmada average ta churup packet ani phawba thaklamba misakni hairi nupa sina chak chaba amasung tumba matamda khakta masi hangdoki hairi ising phawbada nupa sina pipe amagi matengna thagi hairi fact number 3 da entertainment industry da khwaidagi chawba award function ama oiriba Oscar masida maming leiraba Hollywood ki film star kaya makhoina award asi attend tawba lakpa matamda makhoina red carpet chatuna media singe mamangda leptuna photo post tawba budi mayamna su ubiramlakani adubu mayam khangbibra asumna celebrity singna red carpet tholokpa matamda makhoibu karamba mafam singda photo post tawnabagidamakta lepkadagi haibasi taknabagidamakta train tawrba myoi sing khara tonganna thammi fact number 4 ta yamna remote oiba jungle singda leiba tribe sing tonganba island singda leiba tribe singi maramdadi mayamna yamna tabiramlakani adubu isingda khundaduna leiba myoi kangbu magi maramda mayam tabirabra Philippine Malaysia amasung Indonesia gi samudra singda sama bazau koba myoi kangbu ma khundaduna lei samudra mathakta mayum sing saduna maduda makhoigi punsi hingli makhoina kaidaunungda kangphalda kakhatlude supnatangi higumba natraga yungumba sabagi mapot machai darkar oiba sing loba natragana karigumba makhoigi marakta mi leitaba yawba matamda makhoi adu phumnabagidamakta kangphalda kakhalaki makhoi asi paisa sizinade aduga makhoi asi chapchabi leiba kamatagi citizenship su oide hingnabagidamakta makhoina apikpa mafam singda insang napi sing thaba aduga ayama matamda makhoina samudrada kumduna samudrada leiba nga sing octopus amasung ate topa jiba sing phaduna chai haibadi makhoigi ayamba chinjaki saruk sing seafood ngakta makoina tawi makhoina samudra singdagi pearl gumlaba mamalyamlaba posak sing khunduna maduna atopa myui singasu makhoigi darkar leba potlam sing onthok onchin tawnai masigi myui kanglup asimak samudra irol nungda yamna kuina iruptuna samudragi jiba sing sadanduna phaba ngammi asumna makhoina chahi cha kaya dagi samudrada lebagi hainabi leirakhibana makhoina oxygen cylinder amata yaudana minute 13 ising manungda fit chani luba mapam phawbada iruptuna satpa ngami hairi masigi matam asimak somna hek taba matamda thajabiramda basu yai adubu masi somna google tawduna check tawba matamda masigi matam asimak thengnagani mafam asida leiba angang singsu pisak piklingai matamdagi irupa iroiba amasung hi honbana chingba loina hai makhoigi asigumlaba skill asinasu myoi kanglup asina
Chahi cha kaya dagi khudong thingai oiraba samudra mathakta khundaduna hingduna leiraklibani. Wafam asimak tabada nungaibagi wani. Hojiki matamgi technology na thallaba sangsar asida karigumba common people amada asumna hingu hairabadi ngamlaroidaba wafamni. Fact number 5 ta Alexa Amazon Voice AI masida aikoina tawhaningliba thabaksing adu wahi oina haiduna kaman piraga madu tawhanba yai. Adubu 2018 da UK da Rocco Koba yumda yokpa African Grey Parrot amana imung aduda thamba Alexa speaker sizinaduna yumbu na yumda leitringai matamda tenawa aduna mahakna chanaba snack sing Amazon dagi order toramki. Yumbu aduna madu kona khanglapa matamdagi tenawa aduna makha tana potlam sing order toba yadanaba Alexa speaker adubu makogi yumdagi lokthokki. Fact number 6 ta research toba scientist singna hidak langthak saba matamda madugi test sing apik pa jiba sing phaduna tongnaribani. Masida uriba image asi Russian Academy of Science ta leiba uchi amagi asaba murti ni. Masigi murti asibu sakibagi maram asi research toba scientist singna makogi hidak langthak sing test toba matamda laboratory da sizinakhiba mathwai ka thokraba uchi sing adubu ikai khumnaba utpoina sakibani. Fact number 7 da somna kariguma matamda image ta natraga video da mapa leba ki san singi mabuk singda asumna hutoktuna hol ama thamba se soidana ubiram lagani haina khalli. Asigumlaba sanbi sing asibu cannulated natragana fistulated cow hairga khangnai. Hol asida makoina makhut sing thingjinduna su yengba aduga masi uba matamda aikoina yamna hainadaba masu pokpa masi America amasung Switzerland na chingba lebak singdadi yamna paksana chatnai. Aduba sanna sigi mabuk asida asumna hutlaga hol gumna thamliba si maram karigino haiba sini. Asumna chatnaba mafam singi doctor singi matung innati san singi mabukta asumna hol ama thamba sina atay atopa mabuk singda hol sing leitaba san singdagidi masa phaba punsi sanggi changasi yamna heli hairi. San sing asina koichat chatuna napina chingba machinjak sing chaba matamda khangdabadagi charoidaba machinjak amasung makoina tumba ngamoidoba posak sing chasiluba yawi maduna maram oiraga san sing yamna thina nabasu yawi. Aduna doctor singna asigumlaba sanna sigi mabuk singda hutatuna hol ama semladuna sanna dugi stomach tagi direct makoigi makhut sing tingjinduna sanna duna chakriba machinjak ke sample adu lokthokuna test torba matungda chapchabi leina layong sing adu khangtoki aduga madugi matungda chanagadaba hidak langthak sing hol asige matengna san asige chakhauda direct hapchilli. San sing asina karigumbada chaba tumdaba amasung chahiruidaba machinjak sing chasiluba taragasu masigi hol asige matengna san adugi stomach tagi machinjak sing adu digest tawdringaida lokthokduna langthoknai. Aduna Switzerland amasung America na chingba lebak singda asumna hol sing leiba si yamna normal uiba wafamni. Video sibu nungaibi bataragadi like share amasung comment tawbiyo aduga makha tarakpa hen interesting oiraba random facts singidamakta Amazing Fact Manipur YouTube channel bu support amadi subscribe tawbasu kaubigano. Ngasigi damakta di mayam pumnamuktagi kainanaba yathang nijari.